maximum functioning oiro maximum akoi kano tawba mayam encourage tawnaba ai adum yaujabani yausu yaukini cha mayam singsigi ichan mayam inau mayam singsigi sanaroi mayam singsigi chauna aisu agamba lamdam asigi miut ama oina ai chauna mateng tawnaba ai khona jage sai naw thona lam leire haibado adu hoi local rep and hujigi lariba Ekanasi musuh ikai kena buat cari senau sing musuh ini ikai kena buat sebelum ada yang barang bah harga tumbi apa tumba mempak turun ada mana yang panas mantuk kamu mantuk yang mana ni ada bu sports mayam umgal lebi dana maruai na sports ke officer lebi berkat event hoi kerja mayam lebi dana akoi academy sing am fazana run taubiba ngasai sum phamin na do wari sanam ngasai moi set ba dress ki haibra kai no do dagi mayam logic koi gi sida set liba track suit dei kai dei mayam si sponsor to biro pani sida thari ko le mayam si se koi live am na phabani adu nai hak su lamdam sigi mihu ama oina mayam na thambirpa sida to biriba senabiriba sida salairiba koi team haiba tare parents sing hai ko matamda maximum functioning oiro maximum koi kano tawba mayam encourage tawnaba ai adum yaujabani yausu yaukini cha mayam singsigi ichan mayam inau mayam singsigi sanaroi mayam singsigi chauna aisu agamba lamdam asigi miut ama oina ai chauna mateng tawnaba ai khona jage sai naw thona lam leire haibado adu hoi local rep and hujigi lariba yamnasu kano kuidre ai fan nung yam ena lemam do marre aduna fan na lem na kona kadra adu matung da mu hala aga amuka mu mayam laibak san mi dana oira ga di fan oida dum tawrasu yare do ya haiba khogi skin sigi makhada khoi desu kana ba khara pibi rak pasna marmor ga ngasi mang da thamiba ai cha sing satra sing ngasi sumaina ubo phamjabni laujai maramde akoi angang singna waba gi ma leibda dress ama leibda lupal sing ahum mari manga dagi ta daba tara pibu sulai sing tara pibu sulai khar chawragna adu mayam su sponsor to birei ni mi na support to birei ni ngasi moina seliba dress maksu paisa khainaraga leibana de sisu company ne sponsor to birei ni